Ukraine attacking Kankhatlakhibaga Russian army na numit Khudinggi Battalion ama Mangli. Ukraine da hojik thogliba lan asida tha taretlomgi matungda Ukraine Russia ki makuta mangkhiba makhoigi territory khara amughana lawsinba ngamkhre. Awang thangba kharkip region yauna numit kharani asida Ukraine gi forcing na mafam kaya marumda athuba mawongda khumang chawchin khiba duge mahi ama oina Moscow na makhoigi forcing adu mafam adu thadoktuna khongpham handohalakre. Forbes report amagi matungin na Russian forcing gi mayokta Ukraine na khudhanduna sathagiba attack ani na nongpok amasung kha thangba Ukraine da Russia na pairamba Ukraine gi lamsing adu amugan na handohalakre. Ukraine attack sing aduna numit khudinggi oiba mawongda Russian army bu yamdrabada battalion amagi troop sing amasung gari sing manghalakre. Vladimir Putin gi army na numit khudinggi lanmi cha kaya Mangli amasung akai atoi thoklaba gari kaya Mangli. UK intelligence ki matungin na Russia ge battalion na maturel ama lana bohot na bada mapung phana mangta khiba magi matung nongpok thangba Ukraine da makhoi gi operation sing adu manglom da sangsin ba lep ba military supervision sing ge mathakta akan ba sapu pitharak pa utpa yamna khudong thiningai oiba lalong ama Russian lanmi sing na hojik chathari Russia gi damak masigi mai thiba sing ase mangtak ngai ni haina Forbes report ama na haire kip ki forcing na khada August kuntra da khudhanbagi attack ama amasung madugi numit nipanigi tungda nongpokta khudhankibadugi mamangda Ukraine da Russian army na mi yaudaba battalion chama khare henba khak leramkhe Ukrainian general staff ki matungina Russia gi tank lising amaga chane lanphamgi gari sing truck sing helicopter sing aeroplane sing amasung drone sing mangta khre natraga Ukraine gi forcing na phaduna thamkhre nongpokta makhoi gi khudhanbagi attack September da hauki haina Phongdokpa Ukraine official sing gi matungin na August 18 gi matungdagi Russian lanmi lising manga ga chanipan hena si khre social media da imaging amasung video sing kupna yangsinba independent experts sing na Russia gi chamri siba seng bakhang bangam khre masida Russia na karamna paukhum pirakhi Reuters report amagi matungin na ngahaning thauka ba numita Kremlin gi military gi thamliba Pandam sing adu soidana mai pakani haina Kremlin na amugan na chena phirep lauki Russia gi president Vladimir Putin na hojiksu mahaki military leadership ta thajari bra haina paumi amana hangkhibada Kremlin wangangloi Dmitry Peskov na phong na paukhum piu yakhide madugi mahutam hangna special operation adu makha chathagi gane makha chathari hana thamliba pandam adu phangdriba pawba makha chathagi gani haiki Ukraine Armed Forcing gi unit kaya gi mathakta air, rocket amasung artillery forcing na achouba attack sing pangthokli haina Russian Defense Ministry na haiki operational direction pumnamakta Ukraine Armed Forcing gi unit sing da air, rocket, artillery forcing na paksana sathari haina lanadu gi matangda numit khudinggi piba pawda mamada Russian Defense Ministry na haiki Moscow gi forcing na paikhiba lamadu amukan na lauksinana ba Ukraine troops sing na athuba khudhanbagi attack ama sathakibagi matung awang nongpok Ukraine da maruwaina Kharkiv region dagi Moscow gi forcing lauthoklakre nongpok thangba Donetsk region dagi Sloviansk amasung Konstantinovka gi akoibada leiba Ukrainian position singda high precision attack sing chathakre haina statement amada defense ministry na haiki Moscow na ngaklo piba separatist singna 2014 dagi hauna maset oina paiduna lakliba reason adu da laiba Moscow gi forcing adu numit kharani sida Ukraine forcing ga akan balan sokna khi haire aroi bada tabi ribapum namakpu thagachare